ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ ꯑꯌꯨꯛꯀꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯉꯩꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯏꯃꯨꯡꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤ꯫ ꯍꯦ ꯃꯧꯋꯥ, ꯀꯗꯥꯏꯗ ꯂꯩ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯃꯅꯥꯁꯦ ꯄꯪꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗꯗꯤ ꯀꯧꯕ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯔꯔꯣꯏ꯫ ꯆꯥꯔꯝꯗꯥꯏ ꯂꯧꯔꯝꯗꯥꯏꯗꯅ ꯀꯦꯁꯤꯟꯅ ꯀꯩ ꯃꯇꯥ ꯇꯧꯔꯛꯀꯅꯤ꯫ ꯍꯥꯏ ꯊꯝꯕꯥꯜ ꯍꯥꯏꯕꯤ ꯏꯆꯨ ꯇꯥꯗꯕꯤ, ꯅꯪꯕꯨꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ꯫ ꯁꯅꯥꯍꯟꯕꯤꯒꯤ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯄꯥꯟꯗ ꯂꯥꯏ ꯈꯨꯔꯨꯝꯂꯝꯕ ꯊꯝꯕꯥꯜꯗꯨ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯂꯕꯅꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦ, ꯀꯦꯁꯤꯟꯅꯔꯛꯀꯅꯨ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯗꯣ ꯇꯥꯔꯕꯗꯤ ꯈꯨꯝꯕ ꯀꯩꯗꯧꯒꯦ? ꯑꯩꯕꯨ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕꯤ, ꯃꯅꯦꯝ ꯐꯠꯇꯕꯤ ꯑꯣꯏꯅ ꯎꯍꯟꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ? ꯅꯠꯇꯦ ꯏꯃꯥ, ꯅꯃꯧꯅ ꯑꯗꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯈꯤꯕ ꯂꯩꯖꯗꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨꯗ ꯈꯨꯝꯕ ꯌꯥꯗꯕꯩ ꯇꯧꯕꯅꯤ꯫ ꯌꯥꯔꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯑꯩ ꯊꯕꯛ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ, ꯏꯟꯁꯥꯡꯗꯤꯅꯦ ꯉꯔꯥꯡꯒꯤ ꯉꯥ ꯑꯇꯥꯎꯕꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯨꯒ ꯊꯣꯡꯉꯨ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯅꯪꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯅꯥꯍꯟꯕꯤꯗꯤ ꯋꯥ ꯀꯌꯥ ꯄꯨꯊꯣꯛꯇꯅ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅꯅꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯗꯣ ꯈꯪꯗꯕ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯇꯅ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ꯫ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧꯁꯨ ꯅꯠꯇꯕ ꯂꯥꯏꯔ ꯆꯨꯗꯅꯕꯤ ꯑꯃꯅꯦ ꯏꯃꯧꯅꯦꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ꯫ ꯊꯋꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗꯨ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯁꯦꯜꯒꯤꯗ ꯄꯤꯌꯨ꯫ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯂꯧꯔꯤꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯁꯦꯜ ꯊꯣꯛꯄ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ? ꯂꯩꯇꯦ, ꯀꯗꯥꯏꯗꯒꯤꯅꯣ ꯂꯧꯔꯁꯨ꯫ ꯏꯃꯥ, ꯁꯠ ꯄꯤꯔꯛꯑꯣ, ꯊꯕꯛ ꯑꯃꯒꯤꯅꯤ, ꯂꯦꯝꯅ ꯂꯧꯕ ꯅꯠꯇꯤꯌꯦ ꯑꯩꯁꯨ꯫ ꯀꯣꯟꯅ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯀꯥꯟꯗꯤ ꯏꯃꯥꯅ ꯍꯦꯟꯅ ꯂꯧꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ꯫ ꯀꯔꯝꯕ ꯊꯕꯛꯅꯣ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯉꯁꯤꯗꯤꯅꯦ ꯑꯩ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯆꯠꯂꯣ, ꯀꯗꯥꯏꯗꯅ ꯂꯩꯔꯁꯨ ꯋꯥꯈꯜꯁꯦ ꯉꯥꯛꯇ ꯏꯪꯅ ꯂꯩꯒꯦ ꯑꯩ꯫ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯤꯅ ꯍꯥꯏꯕꯗꯤ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯑꯗꯨꯝ ꯄꯤꯈꯤꯅꯤ꯫ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯂꯩꯇꯦ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯆꯦꯟꯊꯣꯛꯈꯤꯅꯤ꯫ ꯍꯥꯏꯌꯣ, ꯅꯁꯛꯇꯨꯒꯁꯨ ꯅꯌꯨꯝ ꯄꯥꯟꯕ ꯄꯥꯝꯂꯤꯕꯣꯏꯔꯦ? ꯆꯦꯟꯒꯦꯔꯥ ꯆꯣꯡꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧ, ꯃꯗꯨꯗ ꯑꯩꯅ ꯌꯦꯠꯇꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯋꯥ ꯑꯃ ꯍꯥꯏꯖꯍꯧꯒꯦ, ꯍꯦꯛ ꯆꯦꯟꯈ꯭ꯔꯕ ꯏꯟꯊꯣꯛ ꯂꯩꯈꯪ ꯅꯪꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯅꯕ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ ꯑꯩ꯫ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗ ꯂꯩꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯁꯤꯗꯁꯨ ꯆꯪꯍꯜꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯤ꯫ ꯇꯝꯐꯥ ꯃꯃꯥꯒꯤ ꯋꯥꯉꯥꯡꯗꯨ ꯃꯉꯣꯟꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯏꯁꯥꯎ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯎꯄꯨ ꯍꯥꯡꯂꯒ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥꯗꯨ ꯐꯤ ꯑꯃꯗ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯥꯗ ꯍꯨꯔꯥꯟꯕꯤꯒꯨꯝ ꯑꯃꯨꯛ ꯂꯣꯟꯅ ꯆꯪꯗꯨꯅ ꯃꯃꯥꯒꯤ ꯂꯩꯖꯕ ꯁꯦꯜ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯁꯣꯝꯗ ꯇꯝꯐꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯇꯝꯐꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯨ? ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ? ꯃꯥꯅ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯝꯐꯥꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯇꯝꯐꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯣꯡꯗ꯭ꯔꯦꯟꯗ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯥ ꯅꯣꯡꯗ꯭ꯔꯦꯟ, ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯊꯨꯅ ꯆꯠꯂꯁꯤ꯫ ꯏꯃꯥꯅ ꯈꯪꯂꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯀꯔꯤꯅꯣ ꯇꯝꯐꯥ, ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ? ꯀꯩꯒꯤꯅꯣ? ꯀꯗꯥꯏꯗ ꯆꯠꯁꯤ ꯍꯥꯏꯕꯅꯣ? ꯑꯩꯅ ꯄꯨꯔꯛꯂꯤꯁꯦ ꯑꯩꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯄꯨꯝꯕ ꯂꯣꯏꯅ ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯏꯃꯥꯒꯤ ꯂꯩꯔꯝꯕ ꯁꯦꯜ ꯁꯅꯥꯁꯨ ꯑꯩꯅ ꯄꯨꯂꯞ ꯍꯨꯗꯨꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯁꯤ꯫ ꯏꯕꯥꯅꯤꯒꯤ ꯂꯩꯐꯝ ꯈꯪꯈ꯭ꯔꯕꯗꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯦꯟꯈ꯭ꯔꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯋꯥꯐꯝꯁꯤ ꯍꯦꯛ ꯈꯪꯂꯛꯄꯗ ꯁꯅꯥꯍꯟꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯩꯁꯨ ꯐꯖꯅ ꯉꯥꯡꯕꯤꯔꯣꯏ ꯈꯪꯕꯒꯤꯅꯤ ꯇꯝꯐꯥꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯗꯨꯅ ꯂꯣꯠꯂꯨꯁꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯁꯣꯝꯗ ꯊꯝꯕꯥꯜꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯃꯥ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯉꯤ? ꯆꯥꯛꯄꯨ ꯑꯁꯨꯛ ꯀꯨꯏꯅ ꯊꯣꯡꯅꯕ꯭ꯔꯣ? ꯅꯨꯡ ꯑꯣꯏꯅ ꯐꯨꯠꯂꯤꯔꯣ ꯉꯁꯥꯏꯗꯒꯤ? ꯏꯃꯥ, ꯁꯤꯡꯗꯨ ꯈꯔ ꯆꯣꯠꯂꯝꯃꯤ, ꯑꯗꯨꯒꯤ ꯈꯔ ꯀꯨꯏꯕꯅꯤ꯫ ꯌꯥꯔꯦ, ꯅꯔꯥꯜ ꯀꯨꯞꯁꯤꯟꯕ ꯌꯥꯅꯕ ꯋꯥ ꯊꯩꯗꯣꯛꯀꯅꯨ꯫ ꯁꯤꯡꯗꯨ ꯆꯣꯠꯂꯦ ꯈꯪꯂꯕꯗꯤ ꯉꯔꯥꯡꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯅꯤ ꯈꯪꯗꯦ, ꯃꯩꯗ ꯍꯥꯞꯄꯅꯤ ꯈꯪꯗꯦ, ꯑꯃ ꯇꯧꯕ ꯀꯩꯗꯧꯒꯦ ꯅꯪ? ꯅꯌꯨꯝ ꯄꯥꯅꯤꯗꯤ ꯈꯪ, ꯊꯕꯛ ꯇꯧꯅꯤꯗꯤ ꯈꯪꯗꯦꯅꯦ꯫ ꯅꯃꯥ ꯅꯄꯥꯅ ꯑꯁꯨꯝꯅ ꯇꯧꯅ ꯇꯥꯛꯂꯛꯄ꯭ꯔꯣ? ꯏꯆꯨ ꯇꯥꯗꯕꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯝꯕꯁꯤꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔ ꯆꯤꯟꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ
ꯃꯄꯨꯔꯣꯏꯕꯒ ꯃꯅꯥꯎ ꯅꯨꯄꯥꯒꯕꯨꯁꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯨꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯀꯔꯤ ꯍꯦꯟꯁꯥꯡ ꯈꯨꯊꯣꯡꯅꯣ ꯁꯤꯕꯨ? ꯑꯩꯅꯕꯨꯅꯦ ꯈꯔ ꯍꯥꯎꯅ ꯆꯥꯅꯤꯡꯂꯕ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ꯫ ꯁꯤꯕꯨ ꯀꯃꯥꯏ ꯊꯣꯡꯉꯤꯅꯣꯕ? ꯉꯁꯥꯏꯗꯒꯤ ꯃꯕꯨꯛ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯆꯥꯔꯒ ꯍꯧꯖꯤꯛꯇ ꯆꯥꯗꯕꯩ ꯃꯑꯣꯡ ꯇꯧꯔꯛꯄꯁꯤꯗ ꯂꯨꯆꯤꯡꯕꯁꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯃꯥ? ꯉꯁꯥꯏꯗꯒꯤ ꯆꯥꯛ 2-3ꯂꯛ ꯍꯥꯞꯇꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯒ ꯍꯧꯖꯤꯛꯇ ꯍꯥꯎꯇꯕ ꯆꯥꯅꯤꯡꯗꯕ ꯁꯥꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯆꯥꯕ ꯂꯣꯏꯔꯗꯤ ꯍꯧꯒꯠꯂꯒ ꯏꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯔꯨꯔꯣ꯫ ꯆꯥꯛ ꯉꯥꯛꯇꯪ ꯆꯥꯕꯁꯤꯗ ꯏꯪꯅ ꯑꯃꯨꯛꯇ ꯆꯥꯒꯦ꯫ ꯍꯦ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ? ꯍꯥ? ꯏꯆꯥꯗꯤ ꯅꯨꯄꯤ ꯍꯦꯛ ꯊꯦꯛꯈꯤꯕꯗꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯁꯨ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯑꯩꯅ ꯋꯥ ꯈꯤꯇꯪ ꯉꯥꯡꯂꯨꯕꯗ ꯅꯪꯅ ꯌꯩꯍꯠꯇꯨꯅ ꯅꯋꯥꯡꯈꯟꯗꯧꯔꯦꯅꯦ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯑꯁꯨꯝ ꯇꯧꯔꯕꯗꯤꯅꯦ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯌꯦꯠꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯏꯇꯩꯃ, ꯏꯟꯁꯥꯡ ꯈꯤꯇ ꯍꯥꯞꯄꯣ, ꯆꯥꯛ ꯈꯔꯒ꯫ ꯍꯣꯏ ꯍꯥꯞꯄꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯍꯥꯞꯄꯤꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯊꯥꯆꯧꯒꯤꯁꯨ ꯈꯔ ꯍꯥꯞꯆꯔꯝꯒꯦ꯫ ꯌꯥꯔꯦꯗ ꯑꯩꯒꯤꯗꯤ꯫ ꯉꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ꯫ ꯊꯝꯕꯥꯜꯅ ꯀꯣꯜꯂꯤꯛ ꯄꯨꯝꯕ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜ, ꯍꯣꯔꯦꯟ ꯏꯃꯥꯒꯤꯗ ꯉꯥꯛ ꯆꯠꯂꯨꯁꯤ꯫ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ꯫ ꯆꯠꯈꯤꯔꯣꯏꯁꯤꯗ, ꯊꯕꯛ ꯀꯣꯝꯂꯀꯥꯟꯗ ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯆꯠꯁꯤ꯫ ꯊꯕꯛ ꯀꯣꯝꯕ ꯍꯥꯏꯕꯨ ꯉꯁꯤꯁꯨ ꯀꯣꯝꯂꯤꯕꯁꯤꯗꯤ? ꯉꯥꯛ ꯄꯣꯊꯥꯔꯣ, ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯂꯀꯥꯟꯗ ꯆꯠꯂꯁꯤ꯫ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜꯁꯨ ꯐꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯁꯣꯝꯗ ꯇꯝꯐꯥꯒ ꯅꯣꯡꯗ꯭ꯔꯦꯟꯒꯁꯨ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯨꯡꯂꯨꯔꯤꯕ ꯃꯐꯝꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯏꯪꯅ ꯐꯖꯩ꯫ ꯇꯝꯐꯥ, ꯑꯥꯗꯒꯤ ꯌꯨꯝ ꯑꯃ ꯎꯔꯤꯕꯁꯤꯗ ꯑꯣꯏꯅ ꯆꯪꯂꯨꯔꯁꯤ꯫ ꯍꯣꯏ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯌꯨꯝꯗꯨꯗꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯋꯥ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅ ꯅꯈꯣꯏ ꯑꯅꯤꯕꯨ? ꯃꯥ, ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ꯫ ꯑꯩꯈꯣꯏ ꯑꯊꯥꯞꯄꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇ ꯊꯨꯡꯂꯕꯅꯤ꯫ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔꯇ ꯍꯥꯟꯅ ꯄꯤꯖꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯌꯨꯝꯁꯤꯗ ꯅꯥꯏꯇꯣꯝ ꯂꯩꯕꯅꯤ꯫ ꯆꯥꯅꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯉꯁꯤꯒꯤ ꯑꯩꯁꯨ ꯆꯥꯅꯕ ꯂꯩꯇꯕꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯤ꯫ ꯅꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯤꯗꯣ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯈꯨꯗꯣꯡ ꯀꯌా ꯆꯥꯔꯣꯏꯅꯦꯍꯦ꯫ ꯏꯃꯥ, ꯈꯨꯜꯁꯤꯒꯤ ꯀꯩꯊꯦꯜ ꯀꯗꯥꯏꯗ ꯂꯩꯒꯦ? ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ꯫ ꯕꯦꯝꯃ, ꯀꯩꯊꯦꯜꯕꯨꯗꯤ ꯃꯐꯝꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯅꯆꯥ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯖꯔꯨꯈꯤꯒꯦ꯫ ꯊꯣꯡꯕ ꯊꯥꯛꯄꯗꯨꯅ ꯏꯃꯥꯒꯤꯗ ꯇꯧꯔꯒ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯏꯃꯥ, ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯗ꯭ꯔꯦꯟ ꯀꯧꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯤꯡꯅ ꯇꯝꯐꯥ ꯀꯧꯕꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯛꯄꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯇꯝꯐꯥꯒꯤ ꯏꯃꯨꯡꯅ ꯑꯩꯕꯨ ꯄꯥꯝꯂꯦ ꯈꯪꯕꯅ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯍꯜꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯥꯁꯤꯡꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯂꯩꯔꯣ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯈꯣꯏꯕꯨ ꯃꯐꯝꯁꯤꯒꯤ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯍꯪꯂꯛꯂꯕꯁꯨ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯈꯨꯝꯃꯨ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯨ ꯂꯥꯛꯑꯣ꯫ ꯅꯣꯡꯗ꯭ꯔꯦꯟꯒ ꯑꯍꯜꯗꯨꯒ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯉꯥꯛ ꯂꯩꯔꯒ ꯇꯝꯐꯥꯁꯨ ꯃꯈꯨꯠꯇ ꯆꯦꯡ ꯆꯥꯛ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯆꯥꯛ ꯊꯣꯡꯂꯒ ꯑꯍꯜꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯝꯕꯥꯜꯒ ꯂꯨꯆꯤꯡꯕꯒꯁꯨ ꯊꯝꯕꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯇꯥꯆꯧ, ꯇꯥꯊꯣꯠ, ꯑꯩ ꯂꯥꯛꯂꯤꯌꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯇꯥꯊꯣꯠꯇꯨ ꯃꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯔꯥꯎꯅ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯏ꯫ ꯏꯆꯦ, ꯏꯇꯩ, ꯂꯥꯛꯂꯤꯔꯣ? ꯏꯃꯥ, ꯇꯥꯆꯧ, ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯂꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯥꯏ ꯇꯝꯐꯥ, ꯂꯥꯛꯄꯅꯦꯅ ꯂꯥꯛꯂꯕꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯍꯟꯕ ꯌꯥꯏꯗꯅ꯫ ꯏꯃꯥ, ꯑꯁꯣꯝꯗꯁꯨ ꯊꯕꯛ ꯌꯥꯝꯕꯅꯤꯅ ꯉꯥꯛꯇ ꯂꯩꯊꯣꯛꯄ ꯁꯪꯗꯦꯗ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯁꯤꯁꯨ ꯅꯌꯥ ꯅꯨꯄꯥꯅ ꯆꯠꯂꯨꯁꯤ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯛꯂꯤꯅꯤ꯫ ꯏꯆꯦ, ꯅꯪꯗꯤ ꯑꯩꯈꯣꯏꯗꯒ ꯂꯥꯛꯅꯤꯡꯗꯕ꯭ꯔꯣ? ꯏꯇꯩꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯥꯛꯏ꯫ ꯏꯆꯦꯗꯤ ꯄꯥꯛꯅꯁꯨ ꯂꯥꯛꯇꯦ꯫ ꯇꯥꯊꯣꯠ, ꯅꯪꯁꯨ ꯌꯨꯝ ꯄꯥꯜꯂꯒ ꯈꯪꯅꯤ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯇꯩ ꯇꯧꯔꯤꯉꯩ ꯍꯦꯛꯇ ꯁꯪꯗꯦ꯫ ꯈꯪꯖꯔꯦ꯫ ꯏꯆꯦꯅ ꯂꯥꯛꯅꯤꯡꯗꯕꯒꯤ ꯋꯥ ꯊꯩꯗꯣꯛꯂꯤꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯧꯔꯤꯅꯤ꯫ ꯏꯆꯦꯅ ꯍꯦꯟꯅ ꯇꯧꯕꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯩꯗꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯃꯥꯅ ꯃꯔꯛ ꯊꯠꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯝꯕꯤꯌꯥ, ꯅꯆꯦꯒ ꯃꯅꯤꯡꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯃꯤꯟꯅꯧꯔꯣ꯫ ꯆꯠꯂꯣ, ꯉꯥꯛ ꯂꯩꯔꯗꯤ ꯆꯠꯀꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯊꯦꯡꯅ ꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯃꯥꯅ ꯋꯥ ꯊꯩꯗꯣꯛꯄꯗꯨꯗ ꯇꯥꯊꯣꯠꯇꯤ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯆꯦꯒ ꯃꯅꯤꯡꯂꯣꯝꯗ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯆꯥ ꯑꯅꯤ ꯊꯣꯛꯈꯤꯕꯒ ꯂꯨꯆꯤꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯅꯝꯃꯗꯤ ꯀꯝꯗꯧꯔꯤ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯍꯣꯏ, ꯌꯥꯎꯗꯦ ꯏꯃꯥ꯫ ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯏꯃꯥꯁꯨ ꯅꯣꯡꯃꯇ ꯂꯥꯛꯀꯦ ꯈꯟꯕꯅꯤ꯫
ꯏꯪꯈꯣꯜꯒꯤ ꯍꯣꯠꯅꯕꯗ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯚꯥꯏꯁꯨ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯕ ꯅꯠꯇꯦꯗꯣ ꯏꯃꯥ ꯏꯕꯥꯏꯒꯤ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯅꯣꯡꯃꯇ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯒꯦ ꯐꯪꯗꯦ ꯏꯍꯦ ꯑꯇꯩ ꯅꯠꯇꯦꯗ ꯊꯪꯅꯕ ꯈꯨꯜꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯕ ꯌꯥꯎꯔꯤꯌꯦ ꯑꯗꯨꯅ ꯂꯥꯛꯄ ꯁꯪꯗꯕꯅꯤ ꯑꯩꯈꯣꯏ ꯊꯝꯕꯥꯜꯅ ꯍꯥꯏꯗꯕꯣꯏꯔꯦ ꯉꯁꯤ ꯐꯥꯎꯕ ꯍꯣꯏ ꯍꯥꯏꯗꯦ ꯏꯃꯥ ꯑꯩꯅꯁꯨ ꯊꯣꯏꯅ ꯍꯪꯖꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯐꯔꯦ ꯐꯔꯦ ꯅꯪ ꯍꯦꯛ ꯐꯝꯂꯝꯃꯨ ꯏꯃꯥꯁꯨꯅꯦ ꯃꯅꯤꯡꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯇꯧꯔꯤꯁꯤ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯅꯣꯏꯁꯨ ꯊꯦꯡꯈꯤꯅꯤ ꯍꯟꯕꯗ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯈꯣꯏꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯁꯅꯥꯍꯟꯕꯤꯅ ꯊꯝꯕꯥꯜꯒꯤ ꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯈꯣꯏꯅ ꯆꯠꯂꯨꯔꯤꯕꯁꯤ ꯑꯩꯒꯤ ꯁꯅꯥ ꯄꯩꯁꯥꯗꯣ ꯅꯄꯥꯝꯗ ꯊꯤꯕ ꯆꯠꯂꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯃꯣꯂꯤ ꯃꯣꯂꯤ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯉꯝꯈꯤꯗ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯂꯒꯅꯦ ꯅꯪꯅ ꯊꯩꯔꯨꯕ ꯃꯌꯥꯝꯗꯣ ꯄꯨꯔꯒ ꯂꯥꯛꯀꯗꯕꯅꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤꯕꯣ ꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯨꯁꯝꯗꯒꯤ ꯍꯦꯛꯇ ꯂꯥꯛꯄꯁꯤꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤꯗꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯤꯁꯦ ꯄꯣꯠ ꯊꯩꯕ ꯆꯠꯂꯨꯕ ꯅꯠꯇꯦ ꯆꯨꯝꯅ ꯏꯃꯥ ꯍꯣꯏ ꯏꯕꯥꯏ ꯍꯣꯏ ꯎꯅꯒꯦꯅ ꯆꯠꯂꯨꯕꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯁꯅꯥꯍꯟꯕꯤꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯍꯥꯏ ꯅꯨꯄꯥ ꯅꯪ ꯇꯣꯕꯤꯂꯩ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗꯅꯦ ꯑꯊꯤꯕ ꯋꯥ ꯍꯥꯏꯅꯤꯡꯗꯦ ꯆꯪꯉꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯗꯧꯕ ꯇꯧꯔꯨꯁꯨ ꯃꯁꯤ ꯅꯨꯄꯤꯒꯤ ꯋꯥꯅꯤ ꯅꯨꯄꯥ ꯅꯪꯅ ꯌꯥꯎꯁꯤꯜꯂꯛꯀꯅꯨ ꯏꯃꯥ ꯅꯃꯧꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯄꯨꯝꯕ ꯏꯃꯨꯡꯗ ꯍꯥꯏꯕꯤꯌꯨ ꯃꯄꯥꯟꯁꯤꯗ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯈꯠꯅ ꯆꯩꯅꯕ ꯑꯣꯏꯅ ꯎꯈꯤꯅꯤ ꯍꯥꯏ ꯅꯪꯅ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯍꯥ ꯑꯩꯁꯦ ꯏꯃꯨꯡꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯔꯣꯏ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯤꯗꯣ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯋꯥꯗꯣ ꯌꯥꯝ ꯁꯣꯏꯔꯤ ꯅꯃꯧꯒ ꯑꯩꯒꯁꯨ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯀꯥꯈꯠꯇ꯭ꯔꯤ ꯏꯃꯥꯅ ꯐꯅ ꯉꯥꯡꯅꯤꯡ ꯆꯩꯅꯤꯡꯕ ꯂꯩꯔꯁꯨ ꯏꯃꯨꯡꯗ ꯑꯗꯨꯝ ꯉꯥꯡꯕꯤꯌꯨ ꯃꯤꯅ ꯇꯥꯈꯤ ꯎꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯐꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯇꯣꯛꯄ ꯌꯥꯝꯅ ꯉꯝꯃꯤꯅꯦꯍꯦ ꯃꯥꯡꯂꯤꯕꯁꯦ ꯈꯖꯤꯛꯇ ꯅꯠꯇꯦꯅꯦ ꯌꯥꯝꯈ꯭ꯔꯦ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕꯁꯨ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯁꯦꯜꯁꯨ ꯂꯣꯏꯅ ꯍꯨꯔꯥꯟꯕ ꯃꯁꯤꯗꯤ ꯌꯥꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯅꯃꯧꯗꯤ ꯏꯃꯥꯒꯤ ꯁꯅꯥ ꯁꯦꯜ ꯑꯃꯠꯇ ꯂꯧꯖꯗꯦ ꯉꯁꯤ ꯆꯠꯂꯨꯕꯁꯤꯁꯨ ꯆꯨꯝꯅ ꯏꯃꯥ ꯍꯣꯏ ꯎꯗꯕ ꯀꯨꯏꯔꯦꯅ ꯆꯠꯂꯨꯕꯅꯤ ꯏꯃꯥꯅ ꯁꯦꯔꯥꯟꯅꯅ ꯈꯟꯕꯤꯔꯦ ꯀꯔꯤ ꯁꯦꯔꯥꯟꯅꯅ ꯈꯟꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯅꯪꯒꯤꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕ ꯀꯥꯏꯗꯨꯔꯣ ꯍꯥꯏ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯌꯥꯗꯕ ꯃꯤ ꯑꯃꯠꯇ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯤꯌꯦ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯄꯥꯝꯂꯒꯅ ꯑꯩꯒꯤ ꯃꯥꯡꯂꯤꯕ ꯁꯅꯥ ꯁꯦꯜ ꯄꯨꯝꯕꯗꯣ ꯄꯨꯔꯛꯂꯕꯗꯤ ꯂꯩꯕ ꯌꯥꯒꯅꯤ ꯏꯃꯥ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯊꯝꯕꯥꯜꯅ ꯀꯩꯁꯨ ꯐꯠꯇꯕ ꯇꯧꯗꯦ ꯍꯥꯏꯔꯤꯗꯅ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯂꯩꯔꯣꯏ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯔꯤꯕ ꯅꯨꯄꯤꯁꯤ ꯆꯠꯈ꯭ꯔꯁꯨ ꯏꯆꯥꯗꯤ ꯌꯨꯝꯁꯤꯗ ꯂꯩꯍꯧꯗꯧꯅꯤ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯍꯨꯔꯥꯟꯕꯤꯁꯤꯒ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯗꯧ ꯁꯔꯨꯛ ꯏꯆꯥꯒꯤ ꯏꯃꯥꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯅꯆꯥ ꯌꯥꯕ ꯉꯝꯖꯔꯣꯏ ꯊꯝꯕꯥꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯂꯣꯏ ꯁꯤꯔꯕꯁꯨ ꯊꯝꯕꯥꯜꯒ ꯄꯨꯟꯅ ꯁꯤꯒꯅꯤ ꯍꯤꯡꯂꯕꯁꯨ ꯄꯨꯟꯅ ꯑꯩꯈꯣꯏꯕꯨ ꯁꯦꯅ ꯈꯥꯏꯅꯍꯟꯒꯦ ꯈꯟꯕꯤꯒꯅꯨ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯉꯁꯤꯃꯛ ꯑꯩꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯝꯕꯥꯜꯕꯨ ꯌꯨꯝꯗ ꯂꯩꯍꯟꯕ ꯍꯥꯏꯗꯣ ꯌꯥꯒꯦ ꯃꯈꯣꯏꯅ ꯀꯟꯅ ꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥ ꯌꯥꯏꯃꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯇꯝꯐꯥꯗꯣ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯒ ꯄꯣꯠ ꯌꯣꯝꯂꯒ ꯆꯠꯈꯤ ꯍꯥꯏꯅ ꯍꯧꯋꯤ ꯁꯅꯥ ꯌꯥꯏꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯁꯥꯎꯗꯨꯅ ꯋꯥ ꯉꯥꯡꯂꯝꯕ ꯁꯅꯥꯍꯟꯕꯤꯗꯨ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯨꯅ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯌꯥꯏꯃ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯉꯁꯥꯏꯗꯤ ꯃꯥꯕꯨ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯄꯥꯎꯁꯤꯗ ꯀꯔꯤꯅꯣ ꯇꯥꯖꯧ ꯑꯩꯁꯨ ꯈꯪꯗꯦ ꯏꯅꯦ ꯊꯥꯔꯤꯛꯅ ꯎꯍꯧꯋꯤꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯛꯄꯗ ꯍꯥꯏꯔꯛꯄꯅꯤ ꯌꯥꯏꯃ ꯏꯃꯥꯗ ꯋꯥꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯀꯔꯤ ꯀꯅꯥꯒ ꯀꯗꯥꯏꯗ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯅꯣ ꯏꯅꯦꯅ ꯍꯥꯏꯔꯛꯄꯗ ꯑꯌꯨꯛ ꯈꯔ ꯉꯜꯂꯤꯉꯩꯗꯅꯦ ꯍꯥꯏ ꯅꯨꯄꯥ ꯑꯃꯒ ꯍꯥꯊꯨ ꯍꯥꯊꯨ ꯄꯣꯠꯌꯣꯝ ꯄꯨꯗꯨꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯊꯦꯡꯅꯩ ꯍꯥꯏ ꯏꯅꯦꯅ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯪꯕꯗꯁꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯁꯅꯥꯍꯟꯕꯤꯗꯨ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯕꯨ ꯊꯦꯝꯃꯤ ꯏꯃꯥ ꯀꯞꯄꯅ ꯀꯥꯟꯅꯔꯣꯏ ꯏꯆꯜꯗꯣ ꯆꯦꯟꯕ ꯑꯣꯏꯔꯝꯅꯤ ꯍꯌꯦꯡ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯃꯔꯣꯜ ꯈꯪꯅꯕ ꯍꯣꯏ ꯏꯃꯥꯒꯤ ꯇꯝꯐꯥ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯅꯪꯅ ꯉꯁꯥꯏ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯗꯨꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯁꯅꯥ ꯁꯦꯜ ꯄꯨꯝꯕꯁꯨ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯕ ꯎꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯩ ꯍꯥꯏ ꯑꯆꯧꯕ ꯌꯥꯏꯃ ꯉꯁꯤꯗꯒꯤ ꯅꯆꯜ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯨ ꯑꯁꯨꯛ ꯇꯧꯕ ꯉꯝꯕ ꯑꯩꯕꯨꯁꯨ ꯏꯀꯥꯏꯕ ꯄꯤꯕ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯕꯁꯨꯅꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯈꯣ ꯍꯥꯏꯗꯧꯅꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯇ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯑꯍꯨꯝꯗꯨ ꯁꯅꯥꯍꯟꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯗ꯭ꯔꯦꯟꯒ ꯇꯝꯐꯥꯒꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯑꯍꯜꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯂꯤ ꯇꯝꯐꯥꯅ ꯃꯌꯨꯝꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯄ ꯁꯦꯜ ꯁꯅꯥ ꯄꯨꯝꯕꯁꯨ ꯑꯍꯜꯗꯨ ꯂꯥꯌꯦꯡꯕꯗ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯤ
ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯑꯍꯜꯗꯨꯅ ꯇꯝꯐꯥꯒ ꯅꯣꯡꯗ꯭ꯔꯦꯟꯒꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯚꯤꯃꯥ ꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯅꯔꯜ ꯇꯤꯡꯗꯨꯅ ꯇꯣꯛꯂꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟꯗꯒꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯍꯟꯗꯨꯅ ꯑꯩꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗꯣ ꯇꯣꯛꯂꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯨ ꯈꯟꯅꯨ ꯏꯃꯥꯗꯤ ꯀꯨꯏꯅ ꯍꯤꯡꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯦ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤ ꯋꯥꯗꯨꯕꯣ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩ ꯏꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤꯌꯦ ꯏꯃꯥ ꯅꯆꯥꯕꯨ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯥꯅꯤ ꯈꯟꯕꯤꯌꯨ ꯅꯃꯧꯒ ꯑꯩꯒꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯒꯦ ꯇꯝꯐꯥ ꯅꯣꯡꯗ꯭ꯔꯦꯟ ꯑꯅꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯍꯜꯗꯨ ꯄꯦꯜꯂꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯃꯥ ꯄꯦꯜꯂꯦ ꯏꯆꯥ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯥꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞꯄꯤ ꯉꯥ ꯀꯞꯂꯝꯂꯒ ꯑꯍꯜꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯇꯧꯁꯤꯗ ꯅꯣꯡꯗ꯭ꯔꯦꯟꯒ ꯇꯝꯐꯥꯒꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯍꯜꯗꯨꯕꯨ ꯀꯧꯖꯩ ꯑꯗꯨꯕꯨ ꯑꯍꯜꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯧꯔꯕꯁꯨ ꯇꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯑꯍꯜꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯅꯥꯍꯟꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯌꯥꯏꯃ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯨꯕꯨ ꯀꯝꯗꯧꯒꯦ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯔꯕꯗꯤ ꯃꯈꯣꯏꯅ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯃꯄꯥꯗꯨ ꯂꯧ ꯌꯥꯝ ꯆꯥꯕ ꯅꯨꯄꯥꯅꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯅꯨꯡꯉꯥꯏꯔꯛꯂꯕ ꯏꯃꯨꯡꯅꯤ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕꯗ ꯌꯥꯝ ꯀꯥꯟꯅꯅꯤ ꯁꯅꯥꯍꯟꯕꯤꯗꯣ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯑꯋꯨꯟꯄꯣꯠꯁꯨ ꯌꯥꯝ ꯇꯧꯔꯤꯅꯦ ꯏꯃꯧꯅ ꯄꯨꯔꯛꯇꯣꯏꯗꯣ ꯍꯣꯏ ꯃꯥ ꯃꯊꯟꯇꯅꯤ ꯑꯗꯨꯅ ꯑꯋꯨꯟꯄꯣꯠꯇꯤ ꯇꯦꯛꯊꯈꯩ ꯄꯨꯔꯛꯂꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯤꯗꯣ ꯈꯔ ꯊꯨꯅ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯧ ꯑꯐꯕ ꯍꯥꯏꯁꯤꯗꯤ ꯃꯤꯒꯤ ꯑꯣꯏꯍꯟꯕ ꯄꯥꯝꯃꯨꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯕ ꯍꯥꯏꯁꯤ ꯇꯨꯡꯗ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ ꯍꯣꯏ ꯃꯥ ꯉꯁꯤꯃꯛ ꯑꯣꯏꯔꯁꯨ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯊꯧꯅꯥ ꯎꯠꯂꯨ ꯁꯅꯥꯍꯟꯕꯤ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯁꯣꯟꯊꯩ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤ ꯃꯁꯥꯅ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯁꯨ ꯊꯦꯝꯅꯧꯗꯨꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯅꯥꯍꯟꯕꯤꯗꯨ ꯃꯊꯟꯇ ꯍꯔꯥꯎꯅ ꯂꯩꯍꯧꯏ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯄꯥꯝꯖꯕꯤ ꯍꯥꯏꯗꯣ ꯊꯣꯛꯂꯅꯤ ꯑꯋꯨꯟꯄꯣꯠꯁꯨ ꯌꯥꯝ ꯄꯨꯔꯛꯇꯧꯕ ꯁꯦꯜꯁꯨ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯃꯁꯛꯁꯨ ꯐꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯟꯇ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯁꯅꯥꯌꯥꯏꯃꯁꯨ ꯑꯃꯨꯕꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯃꯨꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯥꯁꯅꯥ ꯉꯁꯤꯗꯤ ꯑꯩꯕꯨ ꯅꯌꯨꯝꯗ ꯄꯨꯕꯤꯔꯣ ꯁꯅꯥꯌꯥꯏꯃꯁꯨ ꯍꯔꯥꯎꯅ ꯑꯩꯁꯨ ꯃꯗꯨ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯤ ꯅꯪꯅ ꯍꯥꯏꯔꯛꯄ ꯌꯥꯝꯅ ꯐꯔꯦ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯄꯨꯁꯤꯜꯂꯛꯂꯣ ꯍꯥꯏꯔꯕꯅꯤ ꯑꯗꯨꯗꯤ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯍꯣꯏ ꯇꯥꯁꯅꯥ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯆꯦꯟꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯕꯤꯒ ꯁꯅꯥꯌꯥꯏꯃꯒꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗ ꯈꯨꯜꯒꯤ ꯃꯤ ꯈꯨꯗꯤꯡ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯈꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯑꯃꯨꯕꯤꯒꯤ ꯃꯄꯥ ꯃꯃꯥꯅ ꯎꯠꯂꯛꯂꯤꯕ ꯑꯋꯨꯟꯄꯣꯠ ꯃꯌꯥꯝꯗꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤꯁꯨ ꯈꯨꯜꯒꯤ ꯃꯤꯅ ꯉꯥꯡꯅꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯑꯃꯨꯕꯤꯗꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯊꯕꯛ ꯐꯕꯤ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯕꯗꯩꯗꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯉꯁꯤꯁꯨ ꯊꯦꯡꯅ ꯍꯧꯒꯠꯂꯝꯃꯤ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯃꯅꯦꯝꯅ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯃꯥꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧꯗ ꯂꯥꯡꯂꯒ ꯂꯩꯔꯤꯁꯤꯕꯣ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯂꯅꯤ ꯏꯁꯥ ꯉꯝꯗꯦ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯁꯣ ꯁꯅꯥꯌꯥꯏꯃꯁꯨ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯏ ꯌꯥꯏꯃ ꯎꯕꯗꯨꯗ ꯃꯃꯥꯗꯨ ꯋꯥ ꯍꯪꯂꯛꯏ ꯌꯥꯏꯃ ꯑꯃꯨꯕꯤꯗꯤ ꯀꯩꯗꯧꯍꯧꯔꯤꯒꯦ ꯏꯃꯥ ꯅꯃꯧꯗꯣ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯒꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯁꯅꯥꯍꯟꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯀꯩꯁꯨ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯃꯀꯣꯛ ꯈꯔ ꯆꯤꯛꯑꯦ ꯍꯥꯏꯍꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯃꯧꯗꯣ ꯐꯖꯅ ꯄꯣꯊꯥꯍꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯁꯣꯝꯗ ꯊꯝꯕꯥꯜꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ ꯂꯨꯆꯤꯡꯕꯁꯨ ꯊꯝꯕꯥꯜꯒꯤ ナꯛꯇ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯅꯥꯍꯟꯕꯤ ꯆꯪꯂꯛꯏ ꯍꯥꯏ ꯊꯝꯕꯥꯜ ꯅꯪ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯆꯔꯥ ꯍꯦꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯏꯅꯥꯎ ꯈꯔ ꯊꯣꯡꯕꯤꯌꯣ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯀꯔꯤ ꯍꯥꯏꯕ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯔꯤꯕ꯭ꯔꯣ ꯊꯨꯅ ꯍꯧꯒꯠꯂꯨ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯂꯨ ꯂꯥꯎ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯃꯤ ꯃꯃꯥꯒꯤ ꯋꯥꯁꯤꯗ ꯂꯨꯆꯤꯡꯕꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥꯅ ꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯇꯨꯝꯗ꯭ꯔꯕꯅꯤ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯃꯧ ꯌꯥꯏꯃꯗ ꯈꯔ ꯊꯣꯡꯍꯜꯂꯨ ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯕꯨꯁꯨ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯦꯅꯦ ꯍꯥ ꯃꯥ ꯅꯪꯒꯤ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯃꯧꯅ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯒꯦ ꯏꯃꯥꯅ ꯊꯝꯕꯥꯜꯗ ꯑꯁꯨꯛ ꯌꯦꯡꯊꯤꯔꯤꯁꯤꯕꯣ ꯇꯟꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏ ꯆꯥꯛꯁꯤ ꯊꯣꯡꯂꯨ ꯂꯥꯎ ꯊꯨꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ
ꯊꯝꯕꯥꯜꯁꯨ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕꯅ ꯈꯥꯝꯗꯨꯅ ꯃꯥꯕꯨ ꯍꯤꯐꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯕꯅ ꯑꯣꯏꯅ ꯆꯥꯛꯇꯨ ꯊꯣꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯧ ꯑꯅꯤ ꯂꯩꯔꯕꯁꯨ ꯑꯃꯨꯕꯤꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯊꯕꯛ ꯌꯥꯎꯍꯟꯗꯕꯁꯤꯗ ꯂꯨꯆꯤꯡꯕꯗꯤ ꯃꯃꯥꯒꯤ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯃꯅꯦꯝꯅ ꯌꯥꯔꯤ ꯃꯇꯥꯒꯨꯝ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯊꯝꯕꯥꯜꯗꯨ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯊꯕꯛꯇꯨ ꯇꯞꯅ ꯇꯧꯔꯝꯃꯤ꯫ ꯊꯝꯕꯥꯜ, ꯏꯁꯤꯡ ꯁꯥꯍꯜꯂꯕ꯭ꯔꯣ? ꯑꯩ ꯏꯔꯨꯖꯅꯕ꯫ ꯏꯃꯥ, ꯁꯥꯍꯟꯗ꯭ꯔꯤꯌꯦ꯫ ꯂꯝ ꯇꯩꯕ ꯂꯣꯏꯔꯒ ꯁꯥꯍꯜꯂꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯏꯃꯥ꯫ ꯍꯥꯏ, ꯃꯤꯟꯅꯥꯏ ꯅꯨꯄꯤ, ꯅꯪꯉꯣꯟꯗ ꯁꯤꯟꯅꯕ ꯋꯥꯁꯦ ꯍꯦꯛꯇ ꯁꯣꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕ ꯍꯥꯏꯗꯨꯔꯣ? ꯍꯥꯏꯔꯒ ꯊꯝꯕꯥꯜꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯞꯅ ꯇꯧꯗꯨꯅ ꯂꯩꯖꯔꯝꯕꯗꯨ ꯁꯅꯥꯍꯟꯕꯤꯅ ꯇꯝꯊꯤꯅ ꯐꯨꯕꯒ ꯋꯥꯕꯒ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯊꯝꯕꯥꯜꯗꯨ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯟꯕꯤꯗꯤ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯥꯡ ꯆꯥꯅ ꯂꯨꯆꯤꯡꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯝꯕꯥꯜꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯤ꯫ ꯇꯍꯥ ꯊꯝꯕꯥꯜꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯊꯝꯕꯥꯜ, ꯀꯔꯤꯅꯣ? ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯑꯃꯨꯕꯤ, ꯌꯥꯏꯃꯥ, ꯅꯈꯣꯏ ꯀꯅꯥ ꯂꯩꯒꯦ? ꯊꯝꯕꯥꯜꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ, ꯑꯃꯥꯏꯕꯝꯇ ꯀꯧꯔꯨꯁꯣꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯕꯨ ꯊꯥꯡꯗꯨꯅ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯛꯏ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯆꯧꯕ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯅ? ꯏꯃꯥ, ꯊꯝꯕꯥꯜꯗꯨ ꯀꯩꯅꯣꯝ ꯇꯧꯔꯦ, ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ, ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯕꯤꯔꯨ꯫ ꯍꯥꯏ, ꯇꯧꯁꯤꯟꯅꯔꯤ ꯑꯣꯏꯔꯝꯅꯤ, ꯑꯩꯅ ꯈꯔ ꯉꯥꯡꯆꯩ ꯇꯧꯔꯝꯕꯅꯤ꯫ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗꯅꯦ ꯂꯥꯟ ꯊꯣꯛꯅꯕ ꯏꯔꯥꯡ ꯑꯃꯨꯛ ꯁꯥꯒꯠꯂꯅꯤ꯫ ꯑꯩ ꯉꯥꯛꯇ ꯏꯪꯅ ꯂꯩꯒꯦ, ꯏꯁꯤꯡ ꯁꯥꯍꯜꯂꯣ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯗꯨꯝ ꯍꯥꯏꯔꯨ ꯆꯠꯂꯨ, ꯇꯧꯁꯤꯟꯅꯗꯨꯅ ꯂꯩꯔꯅꯨ ꯍꯥꯏꯌꯨ꯫ ꯃꯃꯥꯒꯤ ꯀꯩꯁꯨ ꯊꯧꯁꯥꯗꯕ ꯃꯇꯧꯗ ꯂꯨꯆꯤꯡꯕꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯤ꯫ ꯑꯗꯨꯅ ꯄꯦꯟꯗꯅ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ, ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯁꯨ ꯀꯩꯁꯨ ꯈꯪꯗꯕ, ꯀꯩꯁꯨ ꯅꯠꯇꯕ ꯑꯎꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥꯗ ꯃꯤ ꯊꯛꯇꯨꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯑꯩꯁꯤꯕꯨ ꯏꯃꯥꯒꯤ ꯅꯆꯥ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯣ? ꯍꯥꯏ, ꯀꯔꯤꯅꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯒꯦ? ꯅꯪꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯆꯥ ꯑꯩꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯂꯧꯕ ꯅꯃꯧꯕꯨ ꯑꯗꯨꯛ ꯇꯥꯊꯤꯅ ꯇꯧꯔꯤꯕꯁꯦ? ꯌꯥꯏꯃꯒꯤ ꯅꯨꯄꯤꯕꯨꯅ ꯏꯃꯥꯅ ꯂꯥꯏꯂꯥ ꯇꯧꯅ ꯂꯥꯠꯂꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯩ꯫ ꯅꯣꯡꯃꯗꯁꯨ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗ, ꯊꯕꯛ ꯄꯨꯝꯕ ꯉꯝꯅꯕ ꯆꯦꯟꯗꯨꯅ ꯁꯨꯖꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯋꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯗ ꯏꯃꯥꯒꯤ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯔꯤꯕꯤ ꯅꯃꯧꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯤꯗꯕ꯭ꯔꯥ? ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯑꯆꯧꯕ, ꯊꯣꯛꯈ꯭ꯔ ꯆꯠꯂꯨ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯁꯤ꯫ ꯀꯣꯟꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏꯅꯦ ꯏꯃꯥ, ꯅꯆꯥꯅ ꯍꯪꯂꯤꯕ ꯋꯥꯗꯣ ꯈꯨꯝꯕꯤꯌꯨ꯫ ꯅꯆꯥ ꯅꯃꯧꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯩ ꯑꯁꯣꯏꯕ ꯇꯧꯕꯒꯤꯅꯣ ꯑꯁꯨꯛ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯤꯕꯁꯤꯕꯣ? ꯑꯃꯨꯕꯤꯒ ꯊꯝꯕꯥꯜꯒ ꯌꯥꯝꯅ ꯈꯦꯠꯅꯩꯅꯦ ꯑꯆꯧꯕ꯫ ꯈꯦꯠꯅꯔꯤꯕꯗꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯆꯥꯗ꯫ ꯑꯃꯨꯕꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯅ ꯉꯥꯡꯅꯈꯤꯕ ꯋꯥꯗꯨꯁꯨ ꯅꯪ ꯇꯥꯍꯧꯗꯕ꯭ꯔꯣ? ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯂꯛꯂꯤꯕ ꯃꯌꯥꯝꯁꯤ ꯈꯨꯜꯁꯤꯗ ꯃꯥꯒꯨꯝꯅ ꯌꯥꯝꯅ ꯄꯨꯔꯛꯄ ꯀꯅꯥ ꯌꯥꯎꯒꯦ? ꯑꯗꯨꯅ ꯃꯥꯗꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯂꯥꯠꯇꯨꯅ ꯊꯝꯗꯧꯅꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯗꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ, ꯀꯩꯁꯨ ꯀꯥꯟꯅꯗꯕꯤꯅꯤ꯫ ꯃꯥꯅ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠ ꯀꯌꯥꯃ ꯄꯨꯖꯔꯛꯀꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯄꯥꯝꯕ ꯏꯃꯧ ꯅꯠꯇꯦ ꯃꯥꯗꯤ꯫ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯃꯥꯕꯨ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯃꯁꯤꯗ ꯅꯪ ꯋꯥ ꯉꯥꯡꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯃꯥꯒꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡꯕ ꯉꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯈꯜꯂꯤꯕ ꯅꯃꯧꯁꯤꯒ ꯄꯨꯟꯅ ꯂꯩꯔꯣ, ꯑꯗꯨꯒ ꯃꯤꯅꯥꯏꯒꯨꯝ ꯈꯜꯂꯤꯕ ꯊꯝꯕꯥꯜꯒ ꯑꯩꯒꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯣꯉꯥꯟꯖꯔꯅꯤ꯫ ꯏꯃꯥ ꯍꯣꯏꯁꯨ ꯉꯝꯅꯕ ꯂꯩꯕꯤꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯉꯝꯅꯕ ꯂꯩꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯆꯥꯅ ꯄꯦꯟꯗꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯨ ꯁꯅꯥꯍꯟꯕꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯗꯦ꯫ ꯃꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯨꯆꯤꯡꯕꯅ ꯆꯪꯂꯛꯄꯗ ꯊꯝꯕꯥꯜꯗꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ, ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯦ, ꯑꯩ ꯍꯧꯒꯠꯂꯒꯦ, ꯏꯃꯥꯒꯤ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯥꯍꯜꯂꯨꯈꯤꯒꯦ꯫ ꯊꯝꯕꯥꯜ, ꯁꯥꯍꯜꯂꯨꯔꯅꯨ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯗ ꯌꯦꯠꯇꯅ ꯂꯩꯔꯁꯤ, ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯌꯦꯠꯂꯛꯂꯔꯣꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯝꯕꯥꯜꯗꯤ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯨꯆꯤꯡꯕꯅ ꯍꯧꯖꯤꯛ ꯃꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯝꯕꯥꯜꯗ ꯂꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤ ꯋꯥꯗꯨꯕꯣ? ꯉꯥꯛ ꯁꯥꯎꯅꯤꯡꯕꯒꯤꯕꯨ ꯑꯗꯨꯝꯕ ꯋꯥꯗꯨ ꯏꯃꯥꯗ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯊꯝꯕꯥꯜ, ꯅꯪ ꯋꯥ ꯉꯥꯡꯂꯅꯨ, ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕꯅꯤ꯫ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯥꯏ, ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ, ꯅꯪ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯆꯤꯡꯕꯗꯨ ꯊꯣꯛꯈ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯎꯕꯗ ꯊꯝꯕꯥꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯆꯥꯕꯗꯒꯤ ꯍꯥꯟꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯤ ꯃꯅꯦꯝꯗꯨ ꯑꯃꯨꯕꯤꯅ ꯎꯀꯥꯏ ꯇꯛꯄꯒꯨꯝ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯊꯝꯕꯥꯜꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯤꯒꯤ ꯃꯤꯑꯣꯠꯇ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫
ꯁꯅꯥꯌꯥꯏꯃꯁꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯅꯤꯅ ꯃꯃꯥꯒꯤ ꯑꯋꯥꯕꯗꯨ ꯀꯔꯤꯁꯨ ꯎꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯪ ꯎꯔꯤꯕ ꯊꯝꯕꯥꯜꯗꯤ ꯃꯅꯦꯝꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯑꯩ ꯆꯥꯛ ꯂꯥꯝꯃꯦ꯫ ꯑꯃꯨꯕꯤꯅ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯗꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯂꯣꯏꯔꯦ ꯏꯕꯦꯝꯃ, ꯊꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ? ꯂꯣꯏꯔꯗꯤ ꯀꯧꯊꯤꯕ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛ ꯍꯪꯂꯒ ꯂꯩꯇ꯭ꯔꯁꯨ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯐꯤ ꯈꯔꯁꯨ ꯂꯩꯕꯅꯤ, ꯑꯗꯨ ꯑꯃꯨꯛꯇ ꯁꯨꯗꯣ꯫ ꯁꯣꯝꯗꯅ ꯇꯝꯐꯥꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯤ꯫ ꯃꯆꯥ ꯃꯌꯥꯝꯗꯨꯒ ꯃꯄꯨꯔꯣꯏꯕ ꯌꯨ ꯉꯥꯎꯕꯗꯨꯒ ꯍꯣꯠꯅꯕꯗ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ꯫ ꯉꯁꯤꯁꯨ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯑꯌꯨꯛꯇꯨꯗ ꯌꯨ ꯇꯞꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ꯫ ꯅꯨꯄꯤ ꯊꯤꯔꯨꯕꯗꯒꯤ ꯑꯩꯁꯦ ꯃꯥꯡꯉꯕꯅꯤ꯫ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯑꯩꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯃꯌꯥꯝꯁꯤꯒ ꯅꯨꯄꯤ ꯁꯛ ꯊꯤꯕꯤꯁꯤꯒ ꯎꯅꯤ ꯈꯟꯕꯗ ꯑꯩ ꯌꯨꯝꯗꯒ ꯍꯟꯖꯅꯤꯡꯗ꯭ꯔꯦ꯫ ꯃꯄꯥꯟ ꯆꯠꯈ꯭ꯔꯁꯨ ꯌꯥꯗꯦ꯫ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯅꯤꯡꯗꯦ ꯍꯦꯂꯥꯏꯃ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯝꯐꯥ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯅꯨꯄꯥ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯆꯦꯡ ꯋꯥꯟꯗꯧꯕ ꯁꯦꯜꯗꯨꯁꯨ ꯄꯨꯔꯒ ꯅꯌꯨ ꯊꯛꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯑꯌꯨꯛꯀꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯅꯪꯗ ꯁꯤꯈ꯭ꯔꯣ, ꯑꯩ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯇꯝꯐꯥꯒꯤ ꯋꯥꯁꯤꯗ ꯁꯥꯎꯗꯨꯅ ꯇꯝꯐꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯇꯝꯐꯥꯗꯨ ꯃꯃꯥ, ꯃꯕꯨꯡ, ꯃꯅꯝꯃꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ? ꯄꯥꯕ ꯍꯜꯂꯛꯂꯦꯅꯦꯍꯦ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯕꯥꯕꯥ, ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯀꯦ? ꯏꯆꯥꯒꯤ ꯉꯃꯛꯁꯨ ꯂꯩꯔꯛꯏ, ꯑꯗꯨꯒ ꯐꯖꯕ ꯐꯤꯔꯣꯜꯁꯨ ꯂꯩꯔꯛꯏ꯫ ꯁꯤꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ꯫ ꯊꯣꯏꯕꯤꯁꯨ ꯃꯄꯥꯅ ꯄꯤꯔꯛꯂꯤꯕꯗꯨ ꯄꯨꯁꯤꯟꯗꯨꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯉꯥꯛꯀꯤ ꯃꯇꯨꯡ ꯏꯃꯨꯡꯗ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯍꯦ ꯍꯅꯨꯕꯤ, ꯅꯪ ꯑꯩꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯏꯁꯤꯡ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯈꯔ ꯁꯣꯛꯂꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯕꯤ ꯂꯩꯔꯝꯂꯤꯁꯤꯅ ꯀꯤꯁꯤ ꯇꯧꯔꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ, ꯑꯗꯨꯒ ꯏꯁꯤꯡ ꯁꯣꯛꯂꯨꯁꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯕꯨ ꯑꯃꯨꯕꯤꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯁꯅꯥꯍꯟꯕꯤꯗꯨ ꯂꯨꯆꯤꯡꯕꯒꯤ ꯃꯥꯡꯗ ꯇꯨꯁꯤꯜꯂꯤ꯫ ꯃꯃꯥ ꯑꯣꯏꯕꯅꯤꯅ ꯂꯨꯆꯤꯡꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯨꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ꯫ ꯃꯧ, ꯅꯪꯁꯨ ꯑꯁꯤꯃꯛꯇꯤ ꯐꯖꯗꯦꯅꯦ꯫ ꯆꯨꯝꯅ ꯆꯨꯝꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯑꯍꯜꯁꯤꯗ ꯑꯗꯨꯝꯕ ꯋꯥꯉꯥꯡꯗꯨ ꯇꯧꯅꯨꯅꯦ ꯅꯪꯕꯨ꯫ ꯏꯇꯩꯅ ꯈꯪꯕ ꯅꯠꯇꯦ, ꯃꯁꯤꯗ ꯏꯇꯩꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯏꯇꯩ ꯍꯣꯏꯁꯨ ꯅꯁꯥꯒꯤ ꯏꯃꯨꯡ ꯄꯥꯟꯅꯕꯤꯌꯨ, ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯈꯟꯅꯖꯕꯅꯤ꯫ ꯑꯃꯨꯕꯤ, ꯅꯪ ꯉꯁꯤꯅ ꯉꯁꯤ ꯑꯣꯏ, ꯃꯇꯨꯡꯗ ꯏꯃꯥꯗ ꯑꯁꯨꯝꯕ ꯅꯑꯣꯡ ꯅꯇꯧꯗꯨ ꯎꯠꯂꯝꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯍꯨꯒꯠꯄꯤꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯂꯨꯆꯤꯡꯕ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯃꯨꯕꯤꯗꯨ ꯃꯅꯦꯝꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯆꯩ ꯊꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯊꯣꯛꯅꯕ ꯏꯃꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯈꯪꯅ ꯇꯧꯔꯝꯂꯕꯗꯤ ꯋꯥꯁꯦ ꯀꯩꯁꯨ ꯁꯥꯡꯂꯣꯏꯗꯕꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯤ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯉꯁꯤꯗꯤ ꯁꯅꯥꯍꯟꯕꯤꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯥꯅ ꯈꯟꯖꯔꯨꯕꯒ ꯇꯧꯊꯣꯔꯛꯄꯒ ꯑꯃꯠꯇ ꯆꯥꯟꯅꯗꯕꯁꯤꯗ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯅ ꯁꯣꯜꯂꯤ꯫ ꯃꯥꯅꯦ, ꯃꯁꯤꯗꯕꯨ ꯊꯣꯛꯅꯕ ꯏꯈꯨꯠꯃꯛꯅ ꯁꯤꯟꯈꯤꯕꯅꯦ꯫ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯜꯂꯨꯕ ꯏꯃꯧꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯁꯨ ꯑꯐꯕ ꯃꯅꯦꯝ ꯅꯠꯇꯤꯌꯦ, ꯍꯤꯡꯆꯥꯕꯤꯅꯦ, ꯑꯩꯅꯦ ꯍꯤꯡꯆꯥꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯅꯤꯡꯉꯝꯗꯅ ꯀꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯑꯃꯨꯕꯤꯗꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯅꯥꯌꯥꯏꯃꯒ ꯊꯣꯛꯂꯛꯏ꯫ ꯃꯆꯥ ꯃꯃꯧ ꯑꯅꯤ ꯎꯕꯗ ꯁꯅꯥꯍꯟꯕꯤꯅ ꯍꯪꯂꯛꯏ꯫ ꯌꯥꯏꯃ, ꯃꯧ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯏꯃꯥ, ꯑꯃꯨꯕꯤ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ? ꯉꯔꯥꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯥꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯨꯕꯤꯅ ꯇꯥꯞ ꯑꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯕꯨ ꯅꯊꯟꯇ ꯂꯩꯕ ꯉꯝꯂꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ꯫ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯏꯄꯥꯝꯗ ꯏꯄꯨꯔꯣꯏꯕꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏꯃꯒꯤ ꯈꯨꯗꯥꯡꯁꯤꯡꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯀꯞꯄꯇꯅ ꯃꯄꯨꯝ ꯊꯤꯠꯂꯕꯤ ꯁꯅꯥꯍꯟꯕꯤꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯞꯂꯝꯃꯤ꯫ ꯃꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯊꯝꯕꯥꯜ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯔꯁꯤ, ꯅꯃꯧꯅ ꯏꯃꯥꯒꯤꯁꯨ ꯆꯥꯛ ꯍꯥꯞꯄꯤ꯫ ꯃꯃꯧ ꯊꯝꯕꯥꯜꯕꯨ ꯎꯕꯗ ꯅꯍꯥꯟ ꯃꯈꯩ ꯆꯩꯗꯣꯏꯒ ꯉꯥꯡꯗꯣꯏꯒꯤꯗ ꯇꯧꯕ ꯁꯅꯥꯍꯟꯕꯤꯗꯨ ꯉꯁꯤꯗꯤ ꯃꯃꯧꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯊꯝꯕꯥꯜ, ꯏꯃꯧꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯦ, ꯄꯨꯝꯅꯃꯛꯄꯨ ꯆꯥꯟꯕꯤ ꯍꯩꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯄꯣꯛꯅꯦ꯫ ꯏꯃꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯏꯃꯥ, ꯀꯔꯤ ꯋꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯃꯧꯕꯨ ꯏꯃꯥꯅ ꯆꯩ ꯉꯥꯡꯗꯅ ꯀꯅꯥꯅ ꯆꯩꯕꯤꯅꯤ? ꯅꯃꯧ ꯀꯔꯤꯁꯨ ꯈꯟꯖꯗꯦ꯫ ꯆꯥꯛ ꯆꯥꯔꯨꯔꯁꯤ, ꯅꯆꯥꯅꯨꯄꯥꯒ ꯅꯁꯨꯒꯁꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯟꯅ ꯋꯥꯔꯧꯅꯕ ꯁꯥꯎꯅꯕ ꯄꯨꯝꯕ ꯐꯥꯗꯨꯅ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤꯒꯤ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜꯕꯨ ꯊꯝꯕꯥꯜꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯄꯨꯛꯆꯦꯜꯅ ꯖꯣꯏ ꯇꯧꯕ ꯉꯝꯈꯤ꯫
ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯍꯟꯕꯤꯁꯨ ꯍꯥꯟꯅꯒꯨꯝ ꯇꯧꯕꯗꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯃꯧꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫